Ngarang dolai thabida IDP singna masagi mayumda hanjinjarage haina mayumda changbada Manipur Police amadi Central Force na sathar ki bathawangbu yaningdaba phongdoktuna ngasi CC Higher Secondary School gi maheiroi singna Governor da memorandum mama pishinkre CC Higher Secondary School gi maheiroi singna school ashidagi Governor tamna memorandum pishin balakpada police singna tear gas kaptuna tankhai ki amadi maheiroi singa police ka gi marakta wari chanaba matungda maheiroi ahum governor da memorandum piba changkhi ngasi gi khongsa da maheiroi da aki akhang pibi ganu micham da khut thaba lepu hui oiganu nongsa oyu haina thaba placard kya su sizinakhe governor da memorandum pishin bada saru yakiba CC Higher Secondary School gi maheiroi ningthauzam punsi bana phongdorapada ngasi governor da pishin ba memorandum asida IDP singbu athubu matamda mayumda hanjil halu ngarangi thaudok ta soklaba singda governor gi maikai gi financial pibiba amadi ngarang police gi maikai gi hospital amadi school bus ta tear gas kapsin balang simlibada january ba mioi singbu athubu da sayak piba point ahum yawba memorandum ama governor da pishin ba changbada governor masa lairamdabana governor gi official singda memorandum asi pishin lamye amadi official gi maikai gi athubu matamda maheiroi singa governor ga unana ba appointment ama lakhini haire haina phongdorakhi Mahangna makata na phongdoki bada maheiroi sing irang pamde governor ga maheiroi singa wari sanabada maheiroi na thamjari ba warol tabi batarabadi irang su hauroi karigumba governor na tabi da batarabadi maheiroi sing union sing amadi maheiroi gi organization sing na sangsilak pakhongjang da saruk yagani haina phongdokhe mujhe khoi sida wari chana wa tamju sarna koi chai chunga tani ado thawa pam ni pote haraga kari gi damang tangara koi gi chata da khut thari bano adu gi thari bano hangani nge ba aduga ngarang khut thawa da khut thari ba officer amani searching adu athu ma tamda moi bo action la ko pi agi wa